Kurumjari, ISTV Pauming Tabi, Simutaram Nokjari, and the Maruba Pau. Cookie State Demand Committee, Manipur Sarkar Gawari Sanabada, Yanakidre. Thau Lane Lane Hanglam Daba, Oil Pump, Ani Minister Okendrona Thingzin Cray, Atopa Pump, Ani Pung Kunmari Hanglab Order Tokre, Amadi, Contra Super Junior National Softball Championship, Hodokre, Pau Sindong Pizari. Cookie State Demand Committee, Manipur Sarkar Gangasi Wari Sanabada, Yanaba Purpang Kidre. Sarkar gi maikei ki blockade asi handokna bakhangalabsu demand committee ne yakidre ngasi all secretariat leba deputy chief minister gi office ta pangthokiba wari sanabaduda manipur sarkar gi maikei gi deputy chief minister gaikhangamna luchingduna education minister M Okendra MLA Jangthang Hauke chief secretary DGP amadi special home secretary na saruyaki wari sanabal orba matungda deputy chief minister na Paumi Singh unabada sarkar gi maikei dagi su taunari ba kangbuga wari sanaba haunana ba Bharat Sarkar da tagnaba leire Bharat Sarkar gi maikei dagi handak phamgadori ba parliament mifamasi loiraba matungda officer sing tharktuna process taunana ba khotnari haibagi thajaba Manipur Sarkar da pirakle maramasina hayeng dagi haugadori ba sangai festival jingi pangthokadori ba TET exam yauna atai mahiroi singi examination ki damak yengbiraga highway blockade asi handok pinaba taksin ki why the central government is having the state government facilitated your role effectively quite only salaga social isa maksalure department side government side se ire ase yar the initiative bio ada madugi response su leira bulina yar badi man location response do tawio adu tasnatana ko ji le state ki exam thabi amon leiri car rally hayeng maksi sangai festival state economic festival le diga season ki events me lady prikha gi matam so different level ki kha last year 11 to 12 me lakdo le diga madakta Christmas season lai tai me events ke ano in this dry season la question masih tu jelah kan minum si kamu kalau jelah kan blokes tu piu Amarumda Cookie State Demand Committee gi khongjang handokpa leite haina Churachandpur da pangthokpa paugi mifamda committee gi wangang loi ke khongsaina phongdokre mahana makhata na hayengdagi haugadori ba Manipur Sangai Festival ga mari leina besing amasung November gi tang 19 ta pangthokadori ba TET parikha da saru yagada besingi de blockade asi komthokani haike mahana makhata na Demand Committee na taliba dabi asi ga mari leina na Union Home Minister dagi ai becherol amapiu Manipur Sarkar na Chinhai oin haibasi yabangam loi issue asiga mari leina na state sarkar na thawayaun hona babu thagat phongdoke numit humni gi manungda positive oiba khongthang ama center na lokalakrabadi hena kanba khongjang changsingani haiki no actually like we have seen like we have never had the problem when we have local there have been so many okay this is the only time that we have we will give an extreme step. And actually, we don't want to share it. We don't want to take that extreme step, but we are in compare with that. Right? It is nature of the company. Cookie State Demand Committee na chathariba public blockade ke khudong chaba logduna thau leina thong lonsinduna leiramba oil pump ani ngase Consumer Affairs Food and Public Distribution Minister M Okendra na thingjin kre atopa pump ani na pung kunmari hangduna miyamda thau phangana ba order thokre hiram sida report ma oil pump singda thau leina miyamda thau phanghandabagi damak ngasi konung mamangda leba kusum oil pump amade porompat service station ani asi Consumer Affairs Food and Public Distribution Minister Wairangkem Okendra Singna dakta thingin kibni ngasi nungthil pung ama helakpa adwaida minister amadi atai department gi official sing yawba team amana Imphal manungda leiriba oil pump ayamba sudden visit numidang awba tawki visit aduda Imphal West ki DC K Radhakumar Imphal East ki DC RK Dines SP Angam amadi Imphal West ki additional SP and Jichu Sarukyaki Thong Lolamba oil pump kaya tasengna tanki da petrol amadi diesel laitrabra haina minister yauna check tawki adubu thau leina thau piram da oil pump ani asi matam khargi oina minister na thingin ki petrol pump da koi thau leina thau piram da ba du public da wa ba petrol pump singdo khoi DSR adi Delhi Cell Record ki puktor koi pura le du petrol pump khara da
madu maintain tawdaba se tang tra tugdagi na ngasi bhaw 4 days maintain tawdaba 3 days maintain tawdaba ko mayam amadu se ko recover tawga lai adu madu bifam to ko ain gi matung ni madu penalty ko tawni adu amana petrol pump adu ga dealers in the su adu ga petrol pump ga owners in the su kana appeal tawjari se any problem IOC na thau pi de theng na pi ga na ko tawbi se tarka le ga di bagi masi gi theng na ba ko gi state officer sing nei ko de he na kudong cha da le ga su direct ko de la pi ga yang mi kudong cha na ma da pan ma da ko na is out to ma ko na jane da thau le na lai ta ba da no hal ga taw ba se si ma su to pi se nga si ma phama ni chat pa matam da ko su ngai ti ma ko su mi ya ma mang dai kai ban nang ba ko nei be po se the same black marketers singer yang jin na ra ga ha gi ching na ba wa simak na dealers sing go to ga pam na pu sing da lo na maral sibi ga pam di na cha de to mi ba thong si di me ko ngai ta ba phawi si ma tung da taw bi da na ba sim so ha na apel to jari Hojik Kuki Demand Committee na Makoigi Homeland Tanduna Bantauba Horpada Haringada Miyamna Petrol amadi Diesel sing panic buying Taukibadagi Tau Pangdabagi Maruba factor ama oi hairi Atai BIP gini haiduna maram chadana Tau yamna lauba amadi Q Thugaraga Tau Loksin Bakaya asi Yaroi Masi Yangsangani Loinana Hojik Wari Basi Koknanaba Anoba Oil Pump Ani 24/7 Hanglagani Haina Minister Okendrona Pongdoki Razada hanna ko request to jare panic buying to binu ko da stock chap channel ye government bu thaja video bra na traga kari dano se ko kitang amuka so na miyam da duga ko gi leiba consumer sing da appeal to jari se stock matik chap channel ye baje ko gi leiba Kuki State Demand Committee gi ban si su matam khara ma koi kom thok pagi okam leite adana adu moje poirega su ai da lejeri ba bagi stock plus daka leiba matam da madu gi launa na ba sem saba security gi thorang chap chana go mena madu gi koi phire koi leje kada thau da na te essential commodities me ama chana thak na ba cheng de gi chini de gi acha thau de gi medical gi hidak de gi punamak se koi sarkar sin madu gi chap chana thaina na ba masung pa tu na ba thorang le adana miyam na pakatana yamna panic buying ge haina bi se especially koi petrol da diesel da to bidana ba hana musapil tawjari ambuka su koi gi ban tawbiri ba chili naw sinda manipur gi miyam gi yengiraga koi se season se thok dori ba sangai festival loinana TT ge exam ma mi oi lising bu na tha dori ba tang kun ta pang thok dori ba misigi yenaga amuka so ha manipur government gi magi degi ban tawbiri ba chilina ro pang sinda ki chilina sinda komthok bina ba matam khara suspend to bina ba ha appeal to jari thank you Amaromda IOC gi oil depot manager SI Singna oil depot asida thau marang kaina lei miyamna karisumi painingai oide haiki loinana matam chana oil depot dagi thau pibra haina pawmisin hangba wahang dasu mahakna pi haiba wafam thamki cheregasida consumer affairs food and public distribution gi state coordinator KI Singna su stock ta petrol am diesel leiri oil pump sing thau leina pump thong loan bigano haiba wafam hakna phongdoki ISTV pawgi damak boyaning thogjam ga loinana Nauribam Philips Imphal Bharat Sarkar amadi State Sarkar na miyamgi lanthum matuna amadi senja thumja tauba loinana aran balengak chathabagi mayokta akanba khongjang changsilagani haina All India Trade Union Congress nangasi thaugi holda pangthokpa taramari suba state conference da lakthokre conference atu da All India Trade Union Congress ki Deputy General Secretary H Mahadevan All India Trade Union Congress Manipur gi President Dr M Nara ex Minister Mangi amadi atai union gi maruiba miyoi kyana sarugaki I2K General Secretary Sachin Kumar na chahigi report pibag loinana issue manga da Bharat sinba thungna khongjang changsingani chahi kharasi da laibaki economy asi shoksilakpadagi sinmi kaya thabak-tagi lokthokre phongdokhi Kendra Sarkar gi lengak shasan mapung phana fail ore haibasi scandal amadi scam kaya mathang thorakpa sina sakhini phongdokhi Tripartite agreement taunaduna sahi taunaduna su chatnadabana ayambani lawmi sinmi sing wabana pankhai lomle thaugi mamal hengat pamadi lairaba praja singi phibam phagana bu hona de haina maral seki
Makatana Sarkar ki mathakta khongjang kaya changsilagani haike hana minister oiramba mangina Bharata anoba economy order purakpa mathau tare nungaya fafa state oihannaba thabak tawriba singi hak protect tawba changi haike leibaga sida corruption amadi monopoly thausil muthatpagi tangai fade haike Nina nibu kotpa madu ulaba samaja to solutionba adu loina na working class na mapu iba working class adu ki miuna duna parliament thaba working class ki praja duna ma ki right amadi ma ki life amadi human right adu loina na resource puna maga to state na mapu ene jamata to elect the member of the parliament to elect the member of the legislative assembly ain shemna ba adu ulaba labor the law shemna na bagi damakta mashagi mute khanjana bagi damakta trade union high sale lingi bagi maramuduna worker of the world unite punge dabale Ningthorol kaya gi haktaktagi Manipur ga Assam ki kasar amadi ate state singa samnanaba amata ngairaba lambi oiramba tongjai maril hairaga khangnaba lambi ase phibam songna phatabadagi khunja sing khamthingna warure hiram sida report ma Manipur na maromdam lepchari ngai maning tam lebak ori ngai da mapallam ga samnaba amata ngaiba lambi oiramba all kasar road miamna tongjai maril hairaga khangnaba lambi ase matam sangna sembidana lakpadagi ka hena phibam phatana leiramba Hanakta pam kamu amana thengnarakre Tamenglong district ki nungba subdivision ki manung chanba khopum tapa phogna chatpa Imphal dagi kilometer marphuni thoi aduga Bishnupur bazar dagi kilometer 59 khaktam sangba lambi asigi chingi sarukta kilometer makhai phana black top toba mafam leitre lambi gi mafam kya da mayada nala oina chenbada natana komjau kya leiri Nongju thagi matam nadi passenger puba jeep sing puthabada inkhatnaba nupana namna tongdrabadi driver sing gari thobiu yate hairi lambi asi matangda tongan khunja singna wafam kya sa thamlakhe lambi thong se chawkhai khomthangi ni haina halaman sing de toina hairabane ado sep khoi lenglida sing madugumba khumdaba madudagina hauze se lambi thong se marang kaidaba leire Pujada suma su nungsi bapok batabani. Di pira bane ko minister da se minister kana jari sang kang bu do ma matam la pa matam do da su ko area ge memori gam moina lambi thong si to bi ramo asa sang ge tarap ti na ha na ko kun khobum area loina maksina do su petition de dum pira bane sa thosin su no ngai dre do ga koi koi ha de la lon ba sa thosin su yam wa na pa le ba sing ne lai ni men se phara de koi kun su khana wa ka ni da ra bu bu matam da krishna ma na phlo ha ne khal ni ko ji Tam Tarulak Mikhal Mai Paktuna Mamang the Works Minister Oramba Aduga Hojina Deputy Chief Minister Oriba Gaikhangi Pongnafong Khul Guiding Jang Pawduna Chaliba Lambi ase English or Sapun Mogdra Hundoi Sembidana Lapada Khoichong Nava Kunja Kayasu Handaka Pamushing a Tenarke Lambi ase Pengbang Aton Yopada Yamna Chanaga Lambi ni Haina Kunjasing a Karim Nerpada Natana Kara Leragadi Ramsar site of Foba Chalagani Haiba Pagitona Hori Lambi as the Leriba Kulsingda, Lafoy Kamla, Morok, Yongchak, Taibong Singba, Atim Mahimarong Sing, Marang Kaina Tok Lavasu, Lambi Patavana, Vishnupu Bazar Tana Putuna Honavada, Kudong Sada Kayamayok Nahori. Ana Yako Matamda, Infalda Puna Honavada, Lambi the Sikiba Myokia Lady, Haiba Wakomsu, Kunjasing at Tamlake. Manipuri Tiaska Sago Navamadi, Kul Kuntragi with the Pawdon, Saliva Lambi Asi, Sahi Kulum, Semidana Tambavasi, Lavakiva Pomni. Hiramasi Matanga Ching Tangi Lambi Thong Manana Chakutnava Ponagani Hairiba Naha or Works Minister Karambata Paikalapagi Havadi Miam Ying in a Kibatari Yama Murang Tenga Lunana Pogdam Richard and Kopum.